Union Home Minister Amit Shah ki order matung inna Manipura free movement leihanbagi mayukta kukizo singna chathariba matam kaktaba shutdown bu Naga People's Organization NPO na akan mamawongda yaningdaba phongdorakli yaningdaba phongdorakpaga loinana hojik chathariba total shutdown gi khongjang ase loishin hanaba NPO na Leingak-Ta matam Thakhre NPO na taliba demand asi phongdrabadi makhataba akan ba khongjang lakani haina mari leinaba singi pukning chingsilakli NPO gi Information and Publicity Wing na thokpa cherol amana kuki sing na hojik chathariba total shutdown asina maram oiraga Manipur da punna khunda leita duna mai haurol dagi leiminaraklaba micham miyamda yamna chawna khudong chadaba amadi awaba kaya mayukna hale Leingak na khudakta thabak laukhattuna mahosagi fibam hanjin hanaba honabiyu adu natraga NPO gi oiba thabak paikhatlagani haina cherol aduna khanghalakle